ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯡ ꯀꯜꯂꯒ ꯏꯆꯥꯁꯤꯡꯁꯨ ꯄꯣꯔꯒ ꯑꯩꯅ ꯍꯦꯛꯇ ꯍꯇꯥ ꯀꯊꯦꯟ ꯇꯥꯅ ꯆꯦꯜꯂꯤ ꯐꯨꯔꯤꯠꯁꯨ ꯁꯦꯒꯥꯏꯔꯦ ꯅꯪ ꯇꯧꯔꯤꯗꯨꯕꯨ ꯕꯖꯥꯔ ꯆꯠꯂꯤꯅꯦ ꯇꯧꯔꯤꯁꯤꯕꯨ ꯅꯪ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯍꯥꯏ ꯏꯆꯥꯁꯦ ꯏꯁꯨꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞꯅ ꯕꯣꯔꯥꯁꯦ ꯁꯨꯞꯄꯒ ꯑꯩꯈꯣꯏꯁꯦ ꯇꯨꯝꯃꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯑꯩ ꯄꯨꯟꯁꯤꯁꯤꯗ ꯁꯨꯡꯐꯪ ꯐꯪꯉꯛꯇꯦ ꯑꯋꯥꯕꯁꯤꯗ ꯑꯣꯏꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯏꯀꯣꯛꯂꯣꯟꯅ ꯈꯣꯏꯔꯝꯖꯔꯤꯀꯣ ꯑꯁꯤꯅꯤ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯔꯛꯏ ꯌꯥꯝꯅ ꯋꯥꯕ ꯑꯩꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯪꯒꯩ ꯑꯩ ꯋꯥꯔꯛꯏ ꯋꯥꯔꯛꯄ ꯃꯇꯝꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯁꯤꯅ ꯏꯆꯥ ꯏꯁꯛꯁꯤꯕꯨ ꯄꯣꯠꯁꯜꯂꯦ ꯍꯥꯏꯔꯒ ꯑꯩꯅ ꯈꯕꯝ ꯂꯪꯈꯥꯏ ꯇꯥꯅ ꯃꯣꯝꯄꯥꯛ ꯌꯣꯟꯕ ꯑꯩ ꯆꯠꯂꯤ ꯑꯅꯤ ꯊꯣꯡꯀꯠꯂꯗꯅ ꯃꯤꯅ ꯂꯪꯅꯔꯛꯑꯦ ꯑꯩ ꯅꯆꯥꯁꯨ ꯌꯥꯎꯅ ꯃꯣꯝꯄꯥꯛ ꯄꯨꯔꯦꯅꯦ ꯍꯥꯏꯗꯅ ꯃꯇꯝꯗꯨꯗ ꯍꯩꯉꯥꯡꯁꯤꯗ ꯒꯥꯔꯤ ꯆꯦꯟꯗꯦ ꯍꯧꯖꯤꯛꯇꯤ ꯂꯩꯀꯤꯟꯗꯕꯤꯒꯤ ꯃꯍꯧꯁꯥ ꯂꯩꯀꯤꯟꯗꯕꯤꯒꯤ ꯒꯥꯔꯤꯗꯣ ꯑꯗꯨꯗ ꯍꯥꯞꯄ ꯅꯪꯅꯕꯅ ꯃꯣꯝꯄꯥꯛꯇꯣ 4 ꯁꯨꯔꯗꯤ 2 ꯇꯧꯔꯒ ꯍꯣꯟꯇꯣꯛꯑꯒ ꯑꯩꯈꯣꯏ ꯌꯣꯟꯕ ꯆꯠꯂꯤ ꯁꯥꯃꯨ ꯃꯈꯣꯡꯗ ꯌꯣꯟꯕ ꯆꯠꯄꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯈꯥꯃꯨ ꯃꯈꯣꯡꯗ ꯌꯣꯟꯕ ꯆꯠꯄꯁꯤꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯨꯡꯁꯥꯁꯦ ꯁꯥꯃꯟꯈ꯭ꯔꯗꯅ ꯃꯥꯁꯦ ꯈꯣꯝꯁꯦ ꯑꯣꯊꯣꯔꯛꯑꯦ ꯅꯨꯡꯁꯥꯁꯦ ꯁꯥꯃꯟꯗ ꯍꯥꯏꯌꯦꯠꯇꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯉꯥꯡꯁꯦ ꯏꯁꯤꯡ ꯂꯋꯥꯏꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯤꯔꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯁꯤꯡꯁꯦꯈꯔ ꯍꯥꯞꯄꯤꯔꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯈꯔ ꯄꯤꯊꯛꯑꯒ ꯐꯔꯛꯑꯕ ꯃꯇꯝꯁꯤꯗ ꯅꯨꯃꯤꯠ ꯆꯞꯃꯟꯕꯒꯤ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯍꯦꯛꯇ ꯑꯣꯗꯅ ꯇꯧꯗ ꯑꯩꯅ ꯄꯣꯠꯁꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯍꯋꯥ ꯒꯥꯔꯤ ꯃꯄꯣꯠ ꯑꯃ ꯂꯥꯛꯑꯒ ꯍꯦꯛꯇ ꯕꯣꯝꯁꯤ ꯂꯥꯎꯅ ꯍꯦꯛꯇ ꯄꯣꯛꯈꯥꯏꯕ ꯋꯥꯅꯤꯗ ꯃꯌꯥꯝꯁꯦ ꯒꯔꯪ ꯇꯧꯔꯒ ꯆꯦꯜꯂꯦ ꯑꯩꯅ ꯏꯆꯥ ꯄꯤꯁꯛꯁꯤꯃ ꯃꯥꯡꯒꯣꯟ ꯄꯣꯠꯁꯜꯂꯒ ꯃꯣꯝꯄꯥꯛ 2ꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯡ ꯀꯜꯂꯒ ꯏꯆꯥꯁꯤꯡꯁꯨ ꯄꯣꯔꯒ ꯑꯩꯅ ꯍꯦꯛꯇ ꯍꯇꯥ ꯀꯊꯦꯟ ꯇꯥꯅ ꯆꯦꯜꯂꯤ ꯍꯇꯥ ꯀꯊꯦꯟ ꯇꯥꯅ ꯆꯦꯜꯂꯒ ꯃꯣꯝꯄꯥꯛꯁꯦ ꯂꯧꯒꯦꯔꯥꯅ ꯏꯆꯥꯗꯣ ꯄꯣꯠꯁꯜꯂꯒ ꯑꯩꯅ ꯍꯥꯗꯅ ꯉꯁꯥꯏꯒꯤ ꯃꯣꯝꯄꯥꯛꯇꯣ ꯁꯤꯠꯇꯗꯤ ꯆꯦꯡ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯔꯣꯏꯗꯣꯔꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯍꯇꯥ ꯀꯊꯦꯟꯁꯤꯗ ꯁꯤꯠꯅꯅꯕ ꯌꯣꯜꯂꯒ ꯑꯩꯁꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯌꯣꯜꯂꯨꯔꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯉꯁꯥꯏ ꯕꯣꯔꯥꯗꯣ ꯑꯃꯨꯛ ꯂꯩꯗ꯭ꯔꯗꯤ ꯕꯣꯔꯥꯗꯣ ꯂꯩꯗ ꯇꯥꯔꯒꯗꯤ ꯃꯣꯝꯄꯥꯛꯁꯦ ꯌꯣꯜꯂꯣꯏꯑꯕ ꯉꯁꯥꯏ ꯇꯨꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤ ꯌꯣꯜꯂꯣꯏꯕ ꯑꯗꯩ ꯕꯣꯔꯥꯁꯦ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯦ ꯑꯃꯗ ꯕꯣꯔꯥ ꯂꯩꯕ꯭ꯔꯥ ꯊꯤꯔꯦ ꯅꯨꯃꯤꯠꯁꯦ ꯇꯥꯁꯜꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯁꯔꯦꯡ ꯌꯣꯟꯐꯝꯒꯤ ꯑꯗꯣꯝꯗ ꯆꯪꯉꯒ ꯇꯤꯜꯍꯧ ꯕꯣꯔꯥ ꯈꯔ ꯂꯩꯔꯝꯃꯤ ꯇꯤꯜꯍꯧ ꯕꯣꯔꯥꯗꯣ ꯀꯩꯒꯤ ꯐꯠꯇꯕꯗꯤ ꯍꯥꯟꯕꯅꯤ ꯇꯤꯜꯍꯧ ꯕꯣꯔꯥ ꯇꯤꯜꯍꯧ ꯃꯀꯨ ꯃꯔꯥꯡ ꯍꯥꯟꯕ ꯑꯩꯁꯦ ꯃꯩꯁꯦ ꯉꯥꯟꯅ ꯊꯥꯜꯂꯦ ꯊꯥꯟꯕ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯗꯅ ꯈꯣꯡꯕꯥꯟꯁꯤꯗ ꯍꯩꯗꯣꯛꯑꯒꯦ ꯁ꯭ꯋꯥꯏ ꯈꯣꯡꯕꯥꯟ ꯎꯗꯦꯕ ꯃꯝꯕꯅꯤꯅ ꯑꯗ ꯃꯁꯤꯗ ꯑꯃꯨꯛꯇ ꯍꯩꯗꯣꯛꯑꯒꯦꯅ ꯑꯩꯁꯦ ꯍꯩꯗꯣꯛꯑꯦꯕ ꯍꯩꯗꯣꯛꯄ ꯃꯇꯝꯁꯤꯗ ꯉꯁꯥꯏ ꯒꯨꯍꯥꯗꯨ ꯑꯣꯏꯔꯝꯗꯅ ꯑꯩꯁꯦ ꯍꯦꯛꯇ ꯁꯥꯠꯅ ꯑꯣꯅ ꯄꯨꯊꯈ꯭ꯔꯦꯕ ꯑꯩꯁꯦ ꯄꯨꯊꯈꯤꯕꯗꯒꯤ ꯑꯩꯁꯦ ꯍꯦꯛꯇ ꯄꯨꯊꯈꯤꯕꯗꯒꯤ ꯅꯨꯄꯥ ꯁꯥꯏꯀꯜ ꯇꯣꯡꯕ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯈꯨꯠꯁꯦ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯃꯥꯅ ꯄꯥꯏꯕꯁꯨ ꯉꯝꯗꯅ ꯁꯔꯦꯡ ꯌꯣꯟꯐꯝꯗꯩ ꯉꯥꯔꯤ ꯌꯣꯟꯕꯤ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯊꯣꯛꯂꯛꯑꯒ ꯑꯩ ꯈꯨꯠ ꯅꯥꯀꯟꯁꯤꯗ ꯑꯃ ꯄꯥꯏꯔꯦ ꯅꯥꯀꯟꯁꯤꯗ ꯃꯣꯏꯅꯤ ꯇꯧꯔꯒ ꯑꯩꯁꯦ ꯆꯤꯡꯈꯠꯂꯦ ꯑꯗꯩ ꯑꯩꯁꯦ ꯄꯨꯂꯞ ꯂꯨꯞꯄꯦ ꯏꯁꯥ ꯄꯨꯝꯅꯃꯛꯁꯦ ꯄꯨꯂꯞ ꯂꯨꯞꯄꯦ ꯑꯉꯥꯡꯁꯨ ꯀꯩꯁꯨ ꯑꯗꯩ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯉꯥꯔꯤ ꯌꯣꯟꯕꯤꯁꯤꯅ ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕ ꯃꯣꯔꯦ ꯐꯤ ꯑꯃꯒ ꯄꯨꯊꯣꯔꯛꯇꯅ ꯑꯩꯁꯦ ꯏꯜꯂꯦ ꯁꯦꯠꯂꯦ ꯆꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯑꯆꯣꯠ ꯑꯂꯥꯡꯗꯨꯅ ꯕꯣꯔꯥꯗꯨꯅ ꯌꯣꯝꯁꯤꯜꯂꯒ ꯑꯩ ꯌꯨꯝ ꯇꯥꯟꯅ ꯄꯣꯔꯛꯑꯦ ꯆꯦꯡ ꯆꯥꯛ ꯈꯔ ꯋꯥꯜꯂꯒ ꯈꯣꯠꯂꯒ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯦ ꯇꯧꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯐꯅꯦꯛ ꯑꯆꯣꯠꯄ ꯀꯩꯗꯧꯕ ꯇꯧꯗꯅ ꯐꯧ ꯇꯧꯗꯅ ꯈꯣꯠꯇꯣꯛꯇꯅ ꯃꯣꯝꯄꯥꯛꯇ ꯍꯥꯜꯂꯦ ꯑꯃꯨꯛ ꯆꯠꯂꯒ ꯆꯦꯡ ꯂꯩ ꯈꯔ ꯀꯠꯇꯅ ꯗꯈꯤꯅꯥ ꯆꯤꯡꯕ ꯀꯠꯇꯅ ꯀꯣꯝꯗꯨꯗ ꯑꯩꯅ ꯈꯣꯏꯔꯝꯖꯔꯝꯃꯦ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯋꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯦꯜꯂꯛꯑꯦ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯃꯣꯝꯄꯥꯛꯇꯣ ꯁꯤꯠꯅꯅꯕ ꯍꯥꯏꯅ ꯇꯧꯗꯅ ꯑꯃꯗꯧ ꯆꯠ ꯀꯗꯥꯏꯗ ꯃꯣꯝꯄꯥꯛ ꯁꯤꯠꯅꯅꯕ ꯍꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯑꯩꯈꯣꯏꯁꯨ ꯍꯥꯗꯅ ꯃꯣꯝꯄꯥꯛ ꯂꯧꯒꯦꯔꯥ ꯍꯥꯏꯅ ꯈ꯭ꯋꯥꯏ ꯍꯥꯗꯅ ꯆꯠꯇꯅ ꯑꯩꯈꯣꯏ ꯇꯧꯗꯅ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒꯤꯗꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯑꯗꯨꯋꯥꯏꯗꯅꯤ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯀꯩꯊꯦꯜ ꯂꯩꯔꯝꯃꯤꯅ ꯑꯩꯁꯦ ꯀꯟꯕꯅꯦꯕ ꯍꯦꯛꯇ ꯊꯣꯡꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯑꯃꯨꯛꯁꯨ ꯕꯣꯝꯁꯦ
했다 빵! 안에 해도 포카이락고시다 마치 아데 이제 콩이 탕질러면 다 돼. 이도 좋네요. 아주 시주시 그래 아마 보험 밥비마 아데 아야시 쇼나 라인 비마 비가 될라 비마 비는 간 비럭다나 아이시 юм저래. 님저러가 뭐 박시 돈으로 코너로 뭐 잡음질 레이티 포테는 싱다 뭐 셀레 싱다 이셀로라가 뭐 하나고 코너고 떠래. 아니 떠우더나 자이싱 통더나 코더나 비자래 하여행 뭐 박시 뭐 다 저되네나 마두데기 어머 마파시나 감다우리 이사이기 히닥도 마유도 삭젤로러버니나 예이기 마나 쿨루리바 쿰비리바 아데기 자루스나이 페이도 해 땀마이시는 가랑 타갈래 로이나 동게 시작할 아데기 에야나 그러면 또니 아이디 뭐 박제 이제 아식 비가 돌더니 누군가 아데니 마이도 가랑 타도 비그럽니나 아예 뭐 봐도 하느냐 할 때도 아이는 두저부지 많은 많이 타도 비그러 뭐 봐도 싶더라고 그래. 아도 내가 이제 오빠 레이터로나 이는 우콩을 껍데도 가리 한게 나그러 많이 타도 그러데 이나 아이는 오빠 레이터로 우콩이 껍데 그럼 많이 또니 떠오르지데 좀 더 비게 오빠 지금 비게 되네. 이 강원도는 이제 우콩을 껍데도 또 원강도는 아주 되게 봐라. 용화원에는 두 번 강도는 들어도 타도 그런데 이제 빠이들. 아주 요로 들어도 지행도 못 통들어 싸는 게 알레르기 돌이니도. 되게 까나다 너희 말아도 너희 젊은 분도 비워라. 하도 많이 떠오다. 오빠 샤라가 니가 굴었어. 이런 거다 이 샤도 뭐 잘라가 잘래도. 하도 많이 떠오다 이제 그야 와라 강학들에게 뻗치에서 많이 떠오다 레락더니 와면 저렇게 쭉 방학 들어오는 애 역시. Ay muktuba jiwa jaga sakshat laitre koi malaki me mai be mana ne tambi ko ni wada ne koi korum dare ko taral wala dare korum dare pale mai be mana pibe dana na sa mangon pibe ko ne korum adwai to dana ye puche wana lele do ya ite ay muktuba jiwa jaga sakshat laitre ni ko Almai tawna ije puchiyase igu wana lelukpa matamda ayonda amuksu phubire do na saiduna harure ngangure saure phubire do khang thudipire do naadagi sana chingtana naade yeng na heng sadara gai bai thage do chelu thadale kathe do challe matando chena chen ishona chambi do lowi gre अदुदेगी हल्लगले हरक हरे कृष्ण वो नाम छोमम दु कदाय लेगे आइजे हरे कृष्ण दु संग्रगे ने नहादन भवा मनंग वारी सारब मतम काबल का नपि खन नंगना चासी औरी न दु खले दु कया याम वारबगे आदुना लुपा यांखै जपि खै योन पिरामि सेसनगे laitaba laina ukuan pamai tawar pida kungale khabal langhai da penung ko wen jangna piyon ba ma leirum phresu chegai ba phane chegai ba phi nawong du chegai ba meyam dina isela chara chak phane ni sunene seninga laitam dina adegeni duja nange mana horu loi shagare phurisu shagare nang tai du baza salne to ibu nam talai traba hai beno ide ambo laite na hom saninga ju laite phurisu ma homninga laite ne adu tade ai pubira ke nang thai thoro ko man som namna
피로 ꯃꯌꯥꯝꯗꯣ ꯐꯅꯦꯛꯇꯒꯤ ꯐꯨꯔꯤꯠꯇꯒꯤ ꯀꯅꯥꯒꯤ ꯅꯥꯍꯣꯡꯗꯒꯤ ꯂꯣꯏꯅ ꯃꯥ ꯐꯤꯗꯣ ꯇꯧꯔ ꯄꯨꯕꯤꯔꯦ ꯍꯥꯏꯔꯒ ꯃꯥꯅ ꯄꯣꯔꯛꯄ ꯐꯤꯔꯣꯟꯗꯣ ꯑꯩꯅ ꯁꯦꯠꯇꯅ ꯆꯥꯗꯅ ꯀꯩꯊꯦꯜ ꯆꯠꯂꯤꯗꯣ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯐꯨꯔꯤꯠ ꯃꯆꯥ ꯑꯃꯐꯥꯎ ꯃꯇꯠ ꯑꯃꯐꯥꯎ ꯂꯤꯅꯤꯡꯉꯥꯏꯇꯗꯅ ꯃꯐꯤ ꯑꯃꯇ ꯌꯥꯎꯗꯉꯩ ꯄꯣꯔ ꯆꯠꯄꯗꯣ ꯑꯩꯅ ꯅꯣꯏꯕꯨ ꯐꯨꯔꯤꯠ ꯏꯃꯥꯟꯅꯕꯤ ꯀꯌꯥꯗ ꯅꯣꯏ ꯐꯨꯔꯤꯠ ꯃꯆꯥ ꯑꯃꯇ ꯄꯤꯔꯧꯕ ꯅꯣꯏ ꯀꯩꯅꯣ ꯇꯧꯈꯤꯕ ꯑꯝꯇꯗꯤ ꯄꯤꯔꯧꯕꯅ ꯑꯩꯅ ꯍꯥꯏꯔꯦ ꯑꯁ ꯑꯅꯤ ꯁꯨꯅ ꯂꯤꯅꯤꯡꯉꯥꯏꯐꯥꯎ ꯂꯩꯇꯦꯗ ꯂꯨꯖꯝꯃꯤ ꯐꯨꯔꯤꯠ ꯑꯃꯠꯇ ꯑꯔꯦꯝꯕ ꯂꯩꯇꯦꯗ ꯍꯥꯏꯗꯅ ꯀꯅꯥꯝꯇ ꯄꯤꯕꯤꯔꯉꯥꯏ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯦꯜꯂꯛꯄꯅꯤꯗꯣ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯛꯑꯕꯁꯤꯗ ꯑꯩꯅ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯁꯨꯝ ꯈꯔ ꯅꯤꯡꯁꯤꯡꯖꯔꯛꯄꯅꯤ ꯋꯥꯈꯜꯗꯣ ꯅꯤꯡꯁꯤꯡꯉꯛꯄꯅꯤ ꯑꯗꯨꯗ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯅ ꯋꯥꯔꯤꯁꯦ ꯁꯧꯗꯣꯛꯆꯕꯅꯤꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨꯀꯣ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯑꯩꯅ ꯂꯤꯖꯔꯤꯕ ꯋꯥꯔꯤꯁꯦ ꯑꯩ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯃꯌꯥꯝꯗ ꯑꯩꯅ ꯂꯤꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯒꯤ ꯕꯖꯥꯔꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯕꯖꯥꯔꯁꯦ ꯕꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯛꯇꯅ ꯕꯟꯁꯦ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯣꯝꯄꯥꯛꯁꯦ ꯌꯣꯟꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯆꯥꯅꯤ ꯆꯥꯅꯤꯡꯉꯥꯏꯗꯤ ꯂꯩꯔꯔꯣꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯕꯖꯥꯔꯁꯦ ꯃꯣꯝꯄꯥꯛꯁꯦ ꯑꯅꯤꯁꯦ ꯀꯣꯟꯁꯜꯂꯦ ꯏꯅꯪꯒꯗ ꯏꯆꯥ ꯑꯃ ꯄꯣꯠꯁꯜꯂꯦ ꯑꯗꯨꯒ ꯃꯣꯝꯄꯥꯛꯁꯦ ꯄꯨꯔꯒ ꯆꯠꯂꯦ ꯏꯃꯥꯟꯅꯕ ꯑꯃꯒ ꯇꯧꯗꯅ ꯀꯥꯏꯔꯪꯗ ꯐꯥꯎꯖꯜꯂꯦ ꯀꯥꯏꯔꯪ ꯄꯥꯡꯒꯜꯂꯣꯝ ꯐꯥꯎꯖꯜꯂꯦ ꯑꯗꯒꯤ ꯐꯥꯎꯖꯜꯂꯛꯑꯒ ꯄꯥꯡꯒꯩ ꯇꯥꯕꯒꯤ ꯑꯗꯣꯝꯗ ꯆꯠꯂꯦ ꯑꯗꯒꯤ ꯇꯧꯗꯅ ꯃꯈꯟ ꯀꯣꯡꯄꯥꯟ ꯀꯔꯤ ꯀꯔꯥꯁꯦ ꯃꯈꯟꯁꯦ ꯄꯨꯗꯅ ꯈꯣꯠꯇꯅ ꯌꯣꯟꯕ ꯆꯠꯂꯦ ꯌꯣꯟꯕ ꯆꯠꯂꯒ ꯁꯤꯜꯂꯛꯅꯕ ꯍꯥꯏꯅ ꯏꯆꯥ ꯑꯗꯨꯝꯁꯨ ꯄꯣꯠꯁꯜꯂꯤ ꯑꯗꯒꯤ ꯑꯃꯗꯧ ꯆꯠꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯋꯥꯅ ꯂꯦꯜꯂꯛꯄꯗꯨꯗꯒꯤ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯁꯤꯐꯥꯏꯁꯤꯡꯁꯤꯅ ꯃꯔꯣꯟ ꯃꯔꯤꯁꯨ ꯈꯪꯗꯗꯅ ꯕꯦꯕꯥ ꯇꯧꯗꯅ ꯂꯩꯔꯦ ꯑꯩꯈꯣꯏꯁꯨ ꯃꯔꯣꯟꯁꯨ ꯈꯪꯗꯕꯅꯤꯅ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯇꯅ ꯆꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯜꯂꯛꯇꯅ ꯆꯦꯡ ꯆꯥꯛ ꯊꯣꯡꯗꯅ ꯊꯥꯛꯇꯅ ꯄꯤꯖꯔꯛꯏ ꯑꯗꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯑꯣꯏꯁꯜꯂꯛꯄ ꯃꯇꯝꯁꯤꯗꯅ ꯀꯝꯗꯧꯏ ꯃꯌꯥꯝꯅ ꯊꯣꯡꯗꯅ ꯊꯥꯛꯇꯅ ꯈꯣꯠꯇꯅ ꯂꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯈ꯭ꯔꯦ ꯊꯛꯅꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯂꯩꯇ꯭ꯔꯦꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯝꯄꯥꯛꯁꯤꯃ ꯇꯦꯛ ꯍꯣꯠꯅꯔꯒ ꯆꯠꯂꯦ ꯈꯣꯠꯂꯦ ꯍꯥꯗꯅ ꯆꯠꯂꯦ ꯃꯆꯤꯟ ꯅꯥꯆꯤꯟꯅ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯈꯥꯕꯜ ꯂꯪꯈꯥꯏꯗ ꯂꯧꯍꯧꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯦꯡ ꯁꯦꯔ ꯋꯥꯜꯂꯛꯇꯅ ꯈꯣꯠꯇꯅ ꯊꯣꯡꯉꯒ ꯏꯆꯥꯁꯤꯡ ꯄꯤꯖꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯋꯥꯅ ꯂꯦꯜꯂꯛꯄꯁꯤꯗꯤ ꯑꯩꯅ ꯋꯥꯃꯟ ꯏꯁꯣꯔꯕꯨ ꯑꯣꯏꯅ ꯈꯣꯏꯔꯝꯖꯩ ꯍꯥꯜꯂꯛꯈꯤꯕ ꯏꯃꯥ ꯏꯕꯦꯝꯃ ꯏꯃꯥꯅ ꯑꯃꯨꯛ ꯂꯦꯡꯁꯟꯕꯤꯔꯛꯇꯨꯅ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯑꯃꯨꯛꯇꯗꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯨꯡꯇꯤ ꯖꯥꯔꯝꯃꯛꯀꯦ ꯑꯩꯅ ꯏꯃꯥꯒꯤ ꯆꯨꯔꯣꯟꯗ ꯈꯨꯠ ꯇꯔꯥ ꯂꯣꯟꯅꯗꯨꯅ ꯍꯟꯅ ꯈꯣꯏꯔꯝꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯈꯣꯏꯔꯝꯃꯒ ꯏꯃꯥꯒꯤ ꯃꯐꯝꯗ ꯏꯃꯥ ꯅꯆꯥꯗꯤ ꯇꯣꯜꯂꯕꯅꯤꯀꯣ ꯏꯃꯨꯛ ꯇꯣꯝꯕ ꯖꯤꯕ ꯖꯒꯠ ꯁꯪꯁꯥꯔꯗ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯍꯥꯏꯗꯅ ꯈꯜꯂꯦ ꯏꯃꯥ ꯏꯕꯦꯝꯃꯅ ꯁꯨꯝ ꯈꯣꯏꯔꯝꯃꯒ ꯑꯩꯅ ꯆꯠꯄ ꯃꯇꯝ ꯏꯃꯥꯅ ꯗꯥꯎ ꯌꯥꯕꯗꯤ ꯑꯗꯨꯝ ꯄꯤꯕꯤ ꯃꯣꯝꯄꯥꯛꯁꯦ ꯃꯈꯥꯔꯣꯝꯗꯗꯤ ꯆꯠꯄ ꯌꯥꯗ꯭ꯔꯦꯗꯣ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯋꯥꯡꯂꯣꯝꯗ ꯍꯥꯏꯒꯠꯂꯦ ꯁꯦꯛꯃꯥꯏ ꯑꯗꯣꯝꯗ ꯃꯣꯝꯄꯥꯛꯁꯦ ꯑꯅꯤ ꯄꯨꯔꯒ ꯑꯩꯈꯣꯏ ꯑꯃꯅꯤ ꯇꯧꯔꯒ ꯆꯠꯂꯨꯕ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗ ꯃꯣꯝꯄꯥꯛꯁꯦ ꯁꯤꯠꯄ꯭ꯔꯥ ꯁꯤꯠꯇꯦ ꯐꯩꯗꯤꯡꯒꯥꯗ ꯏꯆꯥꯁꯤꯡꯁꯨ ꯌꯥꯎꯔꯤꯅꯤꯗꯣ ꯐꯩꯗꯤꯡꯒꯥ ꯑꯗꯨꯗ ꯑꯃꯨꯛ ꯄꯣꯊꯥꯏ ꯑꯗꯩ ꯑꯃꯗ ꯑꯃꯨꯛ ꯄꯣꯊꯥꯏ ꯇꯧꯗꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯈꯔ ꯑꯃꯃꯝꯗ ꯑꯅꯤꯗꯅꯦ ꯄꯨꯕ ꯑꯃꯃꯝ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯧꯕꯤꯍꯧꯗꯅ ꯁꯦꯛꯃꯥꯏ ꯍꯣꯇꯦꯜꯗꯒꯤ ꯑꯃꯨꯛ ꯈꯣꯡꯅ ꯑꯃꯨꯛ ꯍꯥꯏꯊꯔꯛꯑꯒ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯑꯗꯣ ꯑꯗꯒꯤ ꯍꯌꯦꯡꯒꯤ ꯑꯃꯨꯛ ꯇꯨꯝꯅꯕꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯣꯔꯥꯁꯦ ꯂꯩꯔꯛꯇ꯭ꯔꯗꯤ ꯐꯩꯖꯨꯞ ꯁꯨꯞꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯍꯦꯛꯇ ꯃꯣꯝꯄꯥꯛꯁꯨ ꯌꯥꯎꯗꯕꯤ ꯐꯃꯨꯡ ꯃꯇꯦꯛ ꯈꯔ ꯐꯃꯨꯡ ꯃꯆꯥ ꯑꯃꯃꯝꯗꯨꯗ ꯑꯗꯩꯗꯤ ꯇꯨꯝꯐꯝ ꯆꯥꯐꯝꯁꯦ ꯂꯩꯇꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ
ꯐꯃꯨꯡꯗꯁꯨ ꯃꯣꯝꯄꯥꯛ ꯅꯨꯡꯄꯥꯛꯇꯁꯨ ꯌꯥꯎꯔꯝꯕꯅꯤ ꯑꯗꯩ ꯀꯥꯟꯗ ꯅꯨꯡꯗꯁꯨ ꯂꯩꯔꯝꯕꯅꯤ ꯅꯣꯡ ꯅꯨꯡꯁꯤꯠꯇꯨꯗ ꯇꯦꯛꯈꯤꯕꯗꯒꯤ ꯅꯟꯈꯤꯕꯗꯒꯤ ꯃꯣꯝꯄꯥꯛ ꯀꯥꯟꯗ ꯅꯨꯡꯗ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯈꯥ ꯇꯥꯕ ꯍꯌꯦꯡ ꯑꯩ ꯍꯥꯞꯆꯔꯛꯀꯦꯀꯣ ꯃꯌꯥꯝꯅ ꯇꯥꯕꯤꯌꯨꯀꯣ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯆꯥꯟꯕꯤꯌꯨꯀꯣ ꯑꯩꯃꯨꯛ ꯇꯧꯕ ꯖꯤꯕꯁꯤ ꯖꯒꯠ ꯁꯪꯁꯥꯔꯗ ꯂꯩꯇ꯭ꯔꯕꯅꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯟꯅ ꯈꯨꯔꯨꯝꯖꯩ